Ngasinumida waram phongkiba tongan-tonganba Manipuri siphongsing amasum thokiba thawdo wathoksingi maruibi ipausing miyamda thamjagi ahanbada Kangleipakki Maira News tagi lakhusaraga Mizoram border da high alert lathokre Myanmar da pro democracy pamba lalhaubasinga Myanmar army anigagi marakta akanma khut thoknarakpadagi Myanmar masakya Mizoram border lanchilaktuna Mizoram gi Samphai district senchinarakle Oidiba phiba misidagi Myanmar amas Mizoram ga lonaba border area sing high alert lakthoktuna akanma section thorangi thabak haukiba numaisu numitagi hauna lokat paukre pausna hai Myanmar army ga akanma mona khut thoknariba sikum English ngani ga kunga mathoi da linkat khiba Sinland Defense Force CDF amadi atopa Myanmar lahulup group kaya ga punsinduna Myanmar gi military junta gi mathakta akan manumai kapna ba thawdo asi haukiba numai chung numitagi hauzu phaw satharakibani khothokna ba sida Myanmar army na lalhaubusing lakshinna ba international border mayara sangsinduna lairiba lalhaubusing gi mathakta bomb thadabigi thabak phaw paikhalakadori Maduna Mizoram gi Samphai district ki deputy commissioner Zemsler Sisana akan mathabak lokat pagaloinana Mizoram border high alert lauthoktuna section tharang lokat khibani hauzu phaw da Myanmar rom digi Myanmar masa lising amarom Mizoram border lanchilaktuna chanchilakre makhoi singasi Mizoram gi Samphai district thungduna haujik sangjapam loduna lairi Samphai district ki border gi saruk oiriba Zokhawathar hairiba mafam singasi Myanmar masa sing chenchilakpa mafam sing oibana haujik section thorangi thabak lokat pa hore haidinasu pausida makatana phongdorakli amaromdana Myanmar army amasum Sinland Defense Force ka akan mamongna khuthoknari bomb thadaduna Landarakhre Mizoram dagi Myanmar romda saurakna kilometer marirom tamak sangsilaga leiba mafam amada Myanmar army gi jet fighter singna bomb ani thadaduna Landarakhre India ki border nakna thokiba thawdu adugi matungda Myanmar army amasum Sinland Defense Force ka akan mamongna khuthoknari haidi authority na Myanmar border nakna kathar gi khunjasang yumdagi thoktana ba yathang pikre haidi thawdu osuna maram oiraga Myanmar dagi Mizoram da sensilakpa refugee masing ising isagum hengalakli ngarang dagi ngasi phawbada yamdrabada anauba refugee samaga yankhai dagi tadana Mizoram na sensilaklamba yai haina pawi source asna haidi Atopa Pawamadana, Langol area the Labour Purmana the Bissing Lam Labour Yunbi Yaroi Committee. Tataruk Helaglava, Manipura took Liba Kangluki Irangashida Langol area the Lam Labour Madi Yun Batabigano. I think Basingana Sati Yuhaina Maudraga Matoi Langol coordinating committee Gimeke Fongdokre. Nasi committee Asina Sinduna, Major Kulda Labour Manipur Press Crap the Pangtok Papa Gimi from the committee Sig advisor Samam Budanai. Kokinar ko theories na lal sa tharaktur Manipur tang dulay taba phipim amada lairi asiguma tanja sida langgol gi akoi bida lairi ba mafam singda phuruk manada bisingna lam laiba yuanba yum kai sajin bagi thabak tawu yaroi hanadagi hauna lamhang oiduna lairaklaba mafam singda su asiguma yum kai sajin ba si tawu yaroi masida mitai singna laiba yuanba gi wafam tawgi harabadi area sida lairiba committee singda hana phawbira maiki Mana makatana hai tuan melup singna su langgol gi mafam da lam laibi yuan bi yaro hai na phongdok palai rabani maduna committee sina su mapung fana sakali hana dagi langgol gi laijaramba muong matawadu aikhoi khudimangna kaihandana bohonasi lam ahang basingda panglai de laisilakpa sina su akoi bi saktam da yamna sauna akai ba pi ri ai atopa pawmana hausuk oiriba phiba masida internet thingzin mana watho asigi woroisin purapa ngamgadaba nati mobile internet service khudakta gi hangdokadabani mahairoi luptaruk lamdam sida matam kuina mobile internet service thingzin duna phangandaba sina thogaliba khudongsa daba singa si yengbiduna Manipur lengana Manipur pumba mobile internet phongana lamdam sigi mahairoi luptaruk ki mechanic amuka hana apple tarakli Mahairoi loop taru asigi lusing basing kuyek piduranga si press thadorak pa sirolosin hairibadi Manipur gi hauzik lairiba phiba masida internet thingzin bagi kana ba laiti haibisi miyamna khanglabani loinana internet thingzin basina su Manipur thuklib irang si nem thanba madi wangkhat hanbaga thoina mari leinadre internet thingzin basina mai masing tamada sauna apan ma pibidana tana lalon itik amadi hiram kyada piriba mangjabasi yengbiraga khudakta mobile internet hangdok piu haina lenga ki pungning singslakli seolasin hai mobile internet hangdrabasu broadband service hangmanina paisa paiba mioi singidi mayumda broadband samduna internet sijanari misa miyam kyada internet ki khudong saba phangandraga asawa sang kayagina
broadband service khakta natana akhanaba number khangatuna whitelisting tawduna internet sizinari mashina khunai sida hingminari belewa sigi sap manab citizen singi marakta manadaba miyeng amagi mami tabaga loinana misa miyam kya gi hakti matam sangna matpiduna lakni hairi amaramna mahi tamliba mahiro kya di internet phangdabana asuki mati awase thengwayunari ngasidi internet asi miyoibigi punsida tatna thana ba yadraba matam oiraklaba matam sida internet asumok thingzinduna lei haibisi asumba khongthang amanati masina khunai asi malemgi sakhot lamjeldagi maning hantanabagi khongthang ama oigani matam asu kuina internet thingzinduna laklaba su ngasi thoklibu wathok asigi woroisin purakpa ngamdri wathok asi lusindanabagi tamak matam kyam kuina internet thingzinduna thamkigadoribano maram aduna internet thinglabasu irang asigi mayoldi ngasi su khongba leitri amadi hausuk oiriba phibam asida internet thingzinbana wathok asigi woroisin purakpa ngamgadaba nati maram aduna mobile internet hangdokpiduna misa miyamgi awaba sikradang oirabasu kokhananaba mairoi loop tarukna lenga ki pungning singslakli atopa paw amadana manipur lenga ki intelligence fail oibaga manare kautruk singthakta kuki militants na kem sadanu leiba khangmangamdre manipur lenga na Manipur gi tampaka tainari bisingi sarukta kuki militant singna matau kramna bunker sadunu lairakpada Manipur lenga na khangmangamdre Manipur lenga ki naton sumang manariba kautruk singthakta kuki militants na bunker kya sadunu asopu lanpamama semgalakpada Manipur lenga na khangmangamdana lairabas angakpoire masi Manipur lenga ki intelligence fail oire haibadu takpani hairi pausna phangwa paugi matung inadi hauji kautruk singtha ki tungan mafam kya da kuki militants na makoi gi bunker taragani thuirom nauna semgatkre JCB sizinaduna lainung da kom laukthok bunker singasi semgalakpani bunker amaga lainung gi sarukta satok sintau busi yai bunker amamam da yamdrabra kuki militants nipandagi tara phabo duty taduna lei Koki militants singasi apaba makalgi sana kapi yaba numai makal sing paidana duty tawi hari maphamasida bunker saduna lanban semgale haibisi drone thagatunu yengma matamda mayek sengna khangmangam khibani masina kautruk ki akoibda lairiba mitei kul singi khunja sing ni paiba pukle ahing nungthil gi matamda attack tawning matamda yamna laina numai kapsilaktuna attack tarakpa yabi gi phibamda lairi yamna ngakdibadi harauthel singthakta asam rifles ki kema masu lairibani adubu kuki singna makogi sakti sagalakliba si mataukramna khangdabano haibisi wanga moirakli Pausin hai kautruk singi maning thang masing thakta gi numidangi matamda kuki militant sing khulai paiduna kumtharlaga patrolling satpasu khunjasna uba phangle masidana tana tungan ba lambi kharasu satuksin nungaiba singba sagatpegi thabak phawa satharayari amaromdana irang laitaba sagangda central force thambiganu irang laiba mafamda thambiyu joykumari Kumi Kendra gi manung sana sagang de riba PY College Central Force thamna bohona riba si thambigano sagang hariba mafam si irang leiba mafam nate Central Force thambigi hairabasu koki singna khudum sanduna leiriba mitei singi leifam singda thambiyo haina command control committee gi women wing gi lusingbi yambe mongwi Joy Kumari na phongdoki wafam si Central Force thamna ba thaurang toriba sagang de riba PY College ta pangtokhiba paumi singa unaba ma da magna phongdorakibani Magna hai irang suklai leitaba sagang da Central Force thamgani haina lengana lokhalakdiba thaurang si aran boigani Central Force thambigi hairaga hauja irang kana thokdiba kuki singna khudum chansinduna leiriba mitei singna leiba ngamdraba mitei khul singna thambiyo loidana kuki militant singna mitei da landana ba bunker kya sadunu leiriba mafam singna sida Central Force thamduna bunker singna madi kuki militant sing tathunaba thabak paikhatpi haiki Mauna makatana permission da hakibadi khwaidigi hena irang kaliba mafam asi napat tangjeng sanon pokpi pombi khok torbung bangla hadiba mafam singa sini hadiba mafam singa sida Central Force matik sana thambiyo koki militant singna yumai thadoktunar tanthokpi khraba housing relief camp na sangjapam lauduna leiriba miyoi singa si atuba matamda masa masagi mayumda hanjinana ba Manipur lengana sabsana thabak lokatpiyo Irang laitaba sagang khugang na Central Force thambigano haidenisu pausida makhatana phongdorakli amaromdana security na ngak senduna phobola maning high canal gi lokham sing lau khawba madi yai baukre koki militant singna numai kapsenduna attack sa tharakani haina akiba leibadagi Bisnupur district ki phobola maning gi high canal matha amadi makhada leiba lau pori nifuga mari rom lau khawba madi yai bengamdadunu leirambadu
Protection Committee Fubolagi Makerigi Bisnupur DC, SP Moirang, SDPO Amadi, Osina Singbada Haizabadi Matik Saba, Security Pedro House Low Yaba Madi Kaubagi Tabak Satabore. Protection Committee Fubolagi Lusingba Mana Pauxi the Fundorakivity, how Kiban November Taretagi Hona Ayupung Taretagi Nungtulpung Aniga Makai Fawadang. High Kenel Makaki low cowbomadi gave Matampiki, Adu committee Makedi Piriba Matamus the low cowbomusum gave Tabak, Pangtopungamde, House Ayuk Puntareta Ginutulpung Ohunga Makai Pauba, High Kenel Mataki low Parini Pugamariro, Nasi cowbomusum gave Tabak Satabore, Low Yabamusum cow was the upper Matoktanabagdamata, Nakshin Nabagdamak CRPF ki mobile team, Samago Humdra Suba BS Shipki, Kangbu, Mga suba regiment naman itare suba IRB kangbu na house yam na section ng aksenduna law yeba masum kawbagi tabasi pekali mang na makata na fungdo kibida protection committee fubolagi may kedigi yay khai thingai biyawdana law kawba masum yebagi tabak pekanaba honoriba sida moirang kendragi MLA thongam santinas asabu thaudang lawri MLA nangarang law ko onda laktuna house ko riba phibam hakthing na yengsin ki loinana security personnel singda Ningti na ngak senbigi akan matabak paikan nabasu kangalam ki. Masuk kita mak tu su committee ki makai digi MLA santi bu thagat pafungdo ki. Atau papa manamo. Thangmai ban polem laikai da grocery dukan ama maina tumna sakre. Thang na bayum ama su yaukre. Thangmai ban polem laikai da leba grocery ki dukan ama khanghau da na mai saglak padagi lupa crore ama rung gi oigadaba dukan gi polam kya yauna sel oina lupa lak mangarom maina tumna sakre thaudo singa se yuk nungalam dai pung aniga makhairom tarakwa duwai da thokibani dukan gi mapu oiriba paunam iyai mana mikap thulak pamatam da mai edu ka hena saktun lerema thanaki paunam iyai megi imung manung da phongdor pagi matung na mai sak liba electric short circuit gi mande maramdi mai sak liba mapam si mai muthalaga thamba mapam ni Grocery dukan ki manakta phata haudi khara paiduna thambadi lei madu ka hena mayu lang pokthok na bigi masakti leiti hairi mai chalak paduda gas cylinder khara pokhai ba horak padi gi mai sak bigi phiba madu kanchilaki bani laikai gi miyoi singna tolu sijina duna mai edu muthana bo hona ki edu gas cylinder pokhai rak pana henjelak pana makhata na mai muthat pangam khidi fire brigade su thengna lakpana dukan adu mai na tumna sakhi amaramda mai sak liba dukan adu da aduga yumlon na Makha thangba sarukta leiriba yumnam asa se yenghai matogi yumnasu mai waiduna yumgi kaya ma loina mai sakre mai sak padura cylinder pokhairak padigi mathak makhai gi oiba seki yumdasu imungi sarukta leiba mal sangyam bi yaukren su pausna makhata na fungdurakli atopa pawmana bom thamlambagi mayoktu wakat mifam sa takre Imphal East ki lamlai kendra gi manung sana leiba sabung kho khunau da ngarang masakhang da bamioi khrana miyam gi dama ka thok tuna leiba social activist sapam kanglei pal gi yungi get da bom thamlamba bu yaning da phongdok tuna wakat mifam sa tak phamkre wakat mifam madru saruk ya khibi laisra me mana phongdorak pada irang si hek horak padi gi tumba saba khangdana kadai kari so higada gi haiduna masagi oijaba thadok tuna mang thaduna miyam gi damak thabak tawjariba social activist sapam kanglei pal da asumna aki khang pi basi aningde kanana kari gidamak bom masi thamlam libano haiba sengdok piro imaleba ke asuk luraba matam sida asumna amana mabu yengshina bagi thaba si tawbigano aikhoi puna amatu oina songthok minaduna imaleba kanbada sarugya minasi haikenasu pausida supalakli amaramdana Thawbal Wangkem gi leisabi singamadi Wangkem Youth Club ani kusamnaduna relief camp da mateng pangkre me ahum digi satharakpa kanglup ki irang Asina maram oiraga lanjenarakuna tongan relief camp sing da leiriba miyoi sing da angamba mating kharadang oiraba supangduna lakpagi makhasa tarakpa oina Thawbal Wangkem gi leisabi singamadi Wangkem Youth Club ani na kusamnaduna amasum Wangkem gi praja sing angamba mating pangbirakuna Wangjing Lamding Higher Secondary School da hangniba relief camp da angamba polam sing ngasi tengbang kredi Thawbal Wangkem da leiriba yumthong kuding dagi phirol ahanba masana sajaba phirol kya mating panglaki Masidana tana relief camp da leiriba angang singna sanana na ball carom board lairik tambada sangba notebook kalam pencil drawing yek pugi item amadi tongan ba sana thakna ba polam singsu mating pangki makata no sa Thawbal Wangkem gi leisabi singa masu Wangkem Youth Club ani kusamna duna relief camp da leiriba singi damak angama mating pangbagi thabak leptana sa thaki gani haidi amarom dana temporary fabricated house da leiba ngamloi in matching Wangjing Lamding Higher Secondary School of Mori dagi lanjenarakuna leiriba miyoi singna YTV lakon da lengana sagalakliba temporary fabricated house da leiba ngamloi haina orem nakre
ngasi Wangjing Lamding Higher Secondary School leiba Moregi inmate singgoeba mifam ama pangthokna warep basilaukibani mifam aduda khanakhiba wafam singni haribadi Manipur lengana relief camps da lady inmate singda sava thakpa masum ana ayik yarakpa matamda mateng kya pangbiduna lakli Moreda sangba yadriba phawba camps da lehanbiu Yaithibi Lakonda leiba temporary fabricated house da leiba ngamloi madugi mahutta Moreda thupu matamda hanjinna ba Manipur lengana thabak paikhatpiu hainasu takshina busu warep lauke hari amaramdana ziri lambi da pose puslakpa gari saniga tarag homdo Imphal thunglakre National Highway kuntraga taret Imphal ziribam lambi da pose pochai lauthok lauksin tawba gari sing apan malaitana sathok sin tawba yari ngasi su tungan ba pose puslakpa gari saniga taraga homdai ziribam dagi Imphal thunglakre Imphal thunglakra ba gari sing adudi LPG nifugani thoi IOCL kuntraga mari atai pose puslakpa gari samaga kuntraga taret puna gari saniga taraga homdai ni aduga pose lauruna bagi damakta ngasi ayuk pung taraga mini kuntraga nipana ziribam gi damakta ahang gari samaga marfugani thoi Imphal thadokre gari sing adudi LPG taraga taret IOCL Yangkaiga mapan tungan ba pose puslakna ba gari samaga taruk puna gari samaga marfugani thoi ni hansu pawshita makhatari aten ba pawkrana KNO gi Defense Secretary TS Haukip laikidre lainga ka suspension of operation su sanaribu lahulu kuki National Organization KNO gi Defense Secretary TS Haukip Allies thangse Haukip ngasi laikidre hairi pawsina TS Haukip Allies thangse Haukip asi cancer na nabana marumaraga matam khragi mamang gi Delhi da liba Rajiv Gandhi Cancer Hospital laikatna duna lakhibadagi ngasi laikidabane hairi amaromdana arambai tingol na tawbidana ba haijarakli Diwali kumai ga mari lainana makhalamata gi harau kumai Diwali khawba madi bombula thaba tawbigano haina arambai tengol gi maikedi gi miyam da pauzal pirakli ngarang di hauna lamdam asigi tungan mafam singna arambai tengol gi thawmina pauzal si paksana sandokhian su pausda makhatarakli aten ba pawmana MLA Ranjit asang basel puthoktuna thong samjinkhre Manipur River gi matakta saba wangu Hainau yamgi suspension bridge ki phibam ka hena soksilakpadi gi miyamna satuksinda awaba khudong sadaba kya mayukna duna lakpa du sugunu kendra gi MLA ke Ranjina asangma senpam puthoktuna lamdam adu gi miyam ga loinana thong samjin khraidi adu hauskui nadi miyam paws matang sa lusinjarage masu miyam puna no update ngamina channel sigi mekedi gi miyang mafamda makha tana su thamjari